มาเทียนมาดีนี่ก็สิเต่าด้วยใช่कोई अनुभव में माल नहीं का है मरुआ ना आई ना बोल पीली गुलाम वालों को ना मम्मी मैं पांग बाबू शुरू से करीम बाबू เปลียดก็จะปกคายอีดุมปุกนิ่งสิดุมนุ่งสีได้บันเนี่ยให้ดีแล้วแม่อาหารตัวจะแม่คนเอาไปกองแล้วนะคุณเจอรี่แม่มาสิดีไอ้กิจพิจารณาตัวนี้ไปจุดนี้แฟมิลี่ลานี่อะดูก็เจรี่ตะกี้คุยมันเท่าก็ดูก็จะเจก็ลาคันนี้มาก่อนอะดูแม่พิจารณาคุยจนเช้าว่าช่วงแม่อำเล่ก็แม่อำเล่ก็สู้ไอ้พิจารณาให้ดีมีกิจประกอบปะมูยาวจะเรียบกว่าอะดูอิสากิสนะให้ดีฮันกิสนะอิสากิสนะอาหารบ้าพิจารณาให้ดีอุจจาระอะดูก็ยาวจะบ้าหังด้วยเนี่ยบ้าอะดูแม่กันจิโน่ยังบิวมาข้าตาแล้วมาเอาไปดีลากเรียบกว่าอะดูมาเอาไปลากก็มาต้องบอกต้องคนนี้อย่างนี้ใช่ไหมน้องพี่ngasih bija bisa lah tu ni mama apa mama tahu macam nang pi mau pala lo ni pi minta yang terlalu kau dah minta lah kan ni mau kau sih kau yang ni nami jum kau sakai nanti jum mari bangga cakap ni jum ni mama ni jum lau jam lau ngam deh kami tapi nami lagi mama ni pokok pergi dah di mama ngapain jadi kena itu ni terapi tahu dengan mama dan kalau papa kan hinjang api ni cindua me hinjang api tadi kan pocai pun malu cindua me ada ngacak di kilat di ngacak di ngasih berapa ni tahu dengan imun nya ngak ada berapa dia ngak imun nya langsung cakap berapa ngak ada dia ngasih berapa ni tunggu jadi mau aku terapi tahu แม่มาว่าชูจระตุน่าจระปะกะอาหารมาได้ให้ลูกหลานรู้กันนะหลายคนรำแม่แม่ฮุจิกมันเท่าก็จิเจกันนะฮุจิกันนะพอละสดดิama cini cuy udah mah lumayan segala ya sangat pemban dari sangat pemban sih mà ikai chỉ cần miếngมันรอดละพอลาเส้นรวยเลยนะแม่พอลาจารวยนะกี่พี่ได้เปลี่ยนก็จะปกคายพอลาแม่สินะมาไปช่วยผมแต่ก็น่าจานอะไรทุ่มบดิแม่มาซีงาเซ่สิ่งที่กันเลยเลยอิลิซาเซ่เป็กหังดอกตรีบกว่าสิ่งที่เลยเลยอิลิซาเซ่แกจีมารีนี่ใช่เจ๊เป็กไก่ดีบกว่าเขาเรียกเป็กหังดอกก็เจ๊ขนาดแกฟังนะอะดูก็สิ่งที่เลยเลยใส่เรื่องคุยบีอะดูก็สิ่งที่บ่าวเลยเลยอะดูก็สิ่งที่เลยเลยใส่เรื่องเจ๊แม่เจ้าด้วยงอcái này để xay đen thì ngà tôi đầu rồi nè em sang đây ngô đúng là xây dựng đúng cái nó tàu là bên này bà đúng tàu là rồi mà cái nó là thùng anh ngà xây dựng ama ani ahum mari ngà mà thiền mari ni ngasih tàu rồi chứ mà sai thôi cái tiền thì mai đây bà mai mà tiền thì mai cùng ngang nhiều mà xin là Ilisa ama, dari ngasih Ilisa ama, sering ama, ada bawa ama, sering pergi ama, sampai teman Ilisa sering. Ngajar siapa? Ngajar ama, ini ngajar Mari dia ama jadi tahu ya pak, tahu lah apa, tahu lah mampu lagi thầm gì rồi. ah mà đây jen xem mà anh vậy anh đang ngã xem anh bị thôi đi कोई अनुभव में माल नहीं का है नौ ngã rồi giờ đây vào sim đó cái này rồi mẹ em sẽ chưa Elisa xem bao rồi đấy Elisa sẽ cái gì đi xem cháu bọn em chứ em háo thôi đưa sữa này đấy phải đi gom đưa sữa này đấy xay đen xin xay đen sữa ngà tôi kì đưa sữa này đấy rang xem xả cái na tala biết rồi đấy mình thâu qua đưa chỉ chế cái na ngasi cái na ngà tôi chỉ mua cho tà đấy ngà tôi thùng rồi mua đi cho tà đấy khôi cái thì bia mà ngasi chỉ để xin dùng cái là sôi bì đi
ꯃꯥꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯁꯣꯏꯕꯗ ꯌꯥꯝ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯁꯣꯏꯍꯜꯂꯤꯕ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯗꯣꯟꯆꯥꯅ ꯁꯤꯡꯖꯨ ꯌꯥꯝ ꯐꯖꯅ ꯀꯣꯕꯤꯒꯁꯦ ꯌꯥꯝ ꯄꯥꯅ ꯁꯣꯏꯕꯤꯔꯛꯏ ꯑꯦꯛꯁꯄꯥꯔꯠꯇ ꯊꯪꯖꯔꯤꯅꯤ ꯉꯁꯤꯒꯤꯁꯦ ꯑꯍꯩꯕ ꯁꯥꯏꯗ ꯇꯧꯅꯔꯣꯏ ꯃꯌꯥꯝ ꯃꯝꯇꯣꯅ ꯍꯧꯖꯤꯛ ꯉꯥꯒꯤ ꯃꯀꯣꯛꯇꯣ ꯀꯟꯅ ꯁꯦꯝꯕꯤꯔꯤꯕꯀꯣ ꯈꯥꯃꯦꯟꯒ ꯑꯂꯨꯒ ꯑꯗꯨꯒ ꯀꯣꯂꯤꯋꯥꯏꯒ ꯇꯧꯔꯒ ꯉꯧꯗꯣꯏꯅꯦ ꯉꯥꯒꯤ ꯃꯀꯣꯛ ꯃꯔꯨꯁꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯉꯥꯇꯣꯏꯁꯦ ꯁꯤꯒ ꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯄꯄꯥꯒꯤ ꯃꯣꯔꯣꯛ ꯌꯥꯎꯗꯕ ꯍꯥꯏꯗꯣꯛꯑꯦ ꯁꯤꯒꯤ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯏꯅꯦꯝꯕꯣꯛꯅ ꯊꯣꯡꯕꯤꯕꯅꯤ ꯃꯃꯥꯅ ꯊꯣꯡꯕꯤꯕꯅꯤ ꯃꯃꯥ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯑꯗꯣ ꯏꯂꯤꯁꯥꯁꯦ ꯃꯥꯅ ꯊꯣꯡꯕꯤꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯑꯉꯥꯡ ꯑꯅꯤꯈꯛ ꯀꯟꯅ ꯃꯣꯕꯥꯏꯜꯗ ꯉꯥꯎꯔꯤ ꯃꯣꯕꯥꯏꯜꯗ ꯉꯥꯎꯔꯤꯁꯤꯒ ꯀꯟꯅ ꯂꯣꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠꯁꯤꯡꯁꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯁ꯭ꯋꯥꯏꯁꯦ ꯀꯟꯅ ꯄꯥꯔꯇꯤ ꯇꯧꯔꯤ ꯀꯩꯄꯣꯅꯣ ꯈꯪꯗꯦꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯖꯕꯅꯤ ꯍꯥꯎꯕ꯭ꯔ ꯌꯦꯡꯒꯦ ꯑꯩꯁꯨ ꯁꯦꯒꯥꯏꯔꯣ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯣ ꯑꯩꯒꯤ 알루미늄 다 뜯나 그래. ꯑꯃ ꯂꯣꯠꯂꯤ ꯀꯟꯅ 엄마 잘 잡아. ꯃꯆꯦ ꯑꯃꯇꯪ ꯆꯥꯗꯣꯏꯕ 안녕. ꯀꯩꯅꯣꯝ ꯃꯥꯜꯂꯤꯗ ꯑꯃꯁꯨ ꯃꯇꯥ ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯔꯤ 짭짭 애물 깍 ꯆꯥꯎ ꯆꯥꯎ ꯉꯥꯎꯗꯔꯗ ꯑꯩꯈꯣꯏ ꯏꯂꯤꯁꯥ ꯊꯣꯡꯕꯁꯦ ꯉꯥ ꯈꯥꯏꯗꯣꯛꯄ ꯍꯧꯔꯦ ꯃꯃꯥꯅ ꯍꯧꯖꯤꯛ ꯃꯊꯪ ꯆꯥꯛꯁꯨ ꯈꯥꯏꯗꯣꯛꯑꯦ ꯁꯤ ꯀꯣꯔꯐꯨ ꯑꯆꯧꯕꯁꯦ ꯁꯤꯃ ꯊꯣꯡꯉꯤꯅꯤ ꯁꯤꯗ ꯁꯤꯡꯖꯨ ꯕꯕꯥꯏ ꯈꯔ ꯈꯥꯏꯗꯣꯛꯑꯦ ꯃꯥꯗꯤ ꯃꯣꯔꯣꯛ ꯆꯥꯗꯕꯅꯤ나 ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯏꯔꯣꯟꯕ ꯎꯔꯤꯒ 아luꯒ ꯇꯧꯔꯒ ꯑꯗꯨꯒ ꯁꯤꯒꯩꯁꯤꯗ ꯂꯩꯔꯦ ꯂꯤꯁꯥꯒꯤ ꯃꯔꯤꯡꯒꯥ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯂꯨꯒ ꯈꯥꯃꯦꯟꯒ ꯀꯣꯂꯤꯋꯥꯏꯒ ꯇꯧꯔꯒ ꯉꯧꯕꯅꯤ ꯁꯤꯅ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯊꯕꯤ ꯀꯟꯅ ꯈꯣꯛꯏ ꯑꯩꯈꯣꯏ ꯆꯦꯝꯆꯥꯅ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯖꯤꯔꯤ ꯃꯥꯙꯧꯅ ꯊꯣꯡꯕꯅꯤ ꯑꯃ ꯀꯟꯅ ꯏꯁꯤꯡ ꯊꯥꯡꯉꯤ ꯊꯕꯛ ꯐꯕꯤꯔꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯄꯤꯖ ꯄꯤꯊꯛꯁꯦ ꯃꯤ 21 ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯉꯥꯛꯇꯅꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯅ ꯆꯤꯆꯦ ꯍꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯏꯟꯖꯥꯡ ꯀꯔꯤ ꯀꯔꯥ ꯈꯥꯏꯗꯣꯛ ꯈꯣꯠꯇꯣꯛꯅ ꯍꯧꯖꯤꯛ ꯇꯂꯥꯕꯤ ꯇꯧꯔꯤ ꯑꯗꯣ ꯃꯥꯡꯗ ꯐꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯆꯥꯅꯦ ꯃꯥꯝꯇꯣꯟꯅꯦ ꯑꯗꯨꯒ ꯄꯥꯅꯦ ꯑꯗꯨꯒ ꯈꯥꯇꯣꯟꯅꯦ ꯃꯌꯥꯝ ꯁꯕ ngasi ꯑꯩꯈꯣꯏ ꯅꯣꯡꯂꯩ ꯃꯣꯏ ꯄꯄꯥꯅ ꯑꯩꯈꯣꯏ ꯅꯣꯡꯂꯩꯗꯃꯛꯇ ꯑꯆꯥꯊꯛ ꯈꯔ ꯄꯔꯩꯁꯦ ꯃꯥꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯔꯩꯁꯦ ꯑꯩꯈꯣꯏ ꯅꯣꯡꯂꯩꯒꯤꯗꯃꯛꯇ ꯃꯅꯤꯡ ꯊꯨꯡꯅꯕ ꯄꯨꯖꯔꯛꯄꯅꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯡ ꯑꯁꯦ ꯃꯅꯤꯃꯨꯅꯤ ꯍꯥꯏꯇꯥꯏꯅꯦ ꯃꯁꯤꯁꯦ Iya juga mana nanti nusina masih bapak. Mana nanti ni mud papa pada ibadah ingat asyik ingat asyik tha sore mud papa mama pada papa tha terti cakap maya ampu pisah tahu na ba. Lain balu kan hoy na ba ina. Bayang bol bili. Bol bili. Maruai na ina bol bili. Belum kalau kena mai pangba belum sudah. Kali bawa dah satu ba pada. Kali baru no. Anak jauh tu na. Anak jauh tu ba. Isura bilang tetap jawab yang na. Pantai. Isura mami tu mau kau panggu pun kau jangan. Sini bawa nak. Oh ini sini bawa panggali. Aku pemula lupa kayak pemula kalah di kan diri yang. Ayo juga panggi juga. Ayo boleh. Ma'am ay sigi tulsiga thambiramne ma'am asigi chakse manamdi am sathina nungsira iye Ranjit ka Saiban ga mix tawga thongbane bako aduga siga leire ay hinjang mathel singse ngatoi leire Lisa leire
ꯑꯗꯣ ꯍꯧꯖꯤꯛ ꯏꯔꯣꯝꯕ ꯋꯥꯠꯂꯤꯕꯀꯣ ꯏꯔꯣꯝꯕ ꯉꯥꯏꯖꯕꯅꯦ ꯉꯥꯏꯍꯥꯛ ꯑꯗꯨꯒ ꯁꯤꯒ ꯅꯥꯀꯟꯗ ꯔꯣꯁꯒꯨꯂꯥ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯐꯖꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯟꯗꯛꯀꯤ ꯑꯥꯂꯨ ꯑꯅꯧꯕꯗꯣ ꯑꯗꯨꯏꯗꯨꯒ ꯎꯔꯤꯒ ꯇꯧꯔ ꯃꯦꯠꯄꯅꯦ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯗꯩ ꯆꯥꯅꯤꯡꯅ ꯉꯥꯏꯖꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯁꯦ ꯌꯦꯡꯉꯣ ꯈꯨꯠꯆꯥ ꯑꯃꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯨꯈꯝ ꯑꯃ ꯄꯤꯛ ꯊꯟꯗ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯑꯩ ꯆꯥꯛ ꯁꯨꯛ ꯌꯥꯝ ꯆꯥꯔꯗꯤ ꯑꯩ ꯁꯤꯔꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯉꯥꯇꯣꯏ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯏꯂꯤꯁꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯋꯦꯕꯀꯣ ꯁꯤꯡꯖꯨꯁꯦ ꯉꯥꯔꯤ ꯇꯣꯉꯥ ꯊꯥꯛꯇꯕꯤꯗ ꯑꯗꯨꯝ ꯅꯨꯡꯁꯨꯛꯅ ꯇꯧꯔꯒ ꯁꯨꯕꯗꯣ ꯑꯗꯣ ꯑꯩ ꯅꯨꯡꯁꯨꯛꯅ ꯇꯧꯔꯒ ꯁꯨꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯛꯁꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯁꯥꯏꯕꯥꯟ ꯍꯥꯞꯄꯅꯤꯅꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅ ꯐꯖꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯍꯧꯅꯔ ꯃꯥꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯅꯣꯠꯂꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯄꯨꯈꯝꯁꯨ ꯑꯝꯇ ꯌꯦꯡꯉꯣ ꯁꯤꯠ ꯁꯤꯠ ꯂꯣꯏ ꯅꯥꯟꯅꯔꯦ ꯆꯤꯆꯦꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯥꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯉꯁꯥꯏꯗꯩ ꯆꯥꯏꯕ ꯂꯣꯏ ꯉꯝꯗꯅ ꯌꯥꯝ ꯍꯥꯞꯆꯜꯂꯝꯃꯦ ꯆꯥꯛ ꯉꯁꯤꯗꯤ ꯐꯖꯅ ꯆꯥꯔꯁꯤ ꯇꯦꯡꯒꯣꯠ ꯀꯔꯣ ꯄꯤꯛ ꯊꯜꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯆꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯅꯣꯏ ꯃꯥꯝꯇꯣꯟ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯛ ꯆꯥꯅ ꯇꯣꯛꯅꯈ꯭ꯔꯦꯕꯀꯣ ꯑꯗ ꯑꯩ ꯆꯥꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯃꯆꯤ ꯂꯦꯡꯗ꯭ꯔꯤ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯣꯝꯗ ꯃꯃꯥ ꯍꯣꯏ ꯆꯥꯅꯔꯤꯕꯀꯣ ꯃꯃꯥ ꯍꯣꯏ ꯁꯣꯝ ꯆꯥꯅꯔꯤ ꯃꯣꯏꯁꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯌꯦꯡꯍꯜꯂꯛꯀꯦ ꯃꯣꯏꯁꯨ ꯃꯌꯥꯝ ꯉꯁꯤ ꯁꯨꯛ ꯀꯨꯏꯅ ꯂꯥꯛꯇꯕ ꯍꯨꯏꯁꯤꯡꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏ ꯂꯥꯛꯑꯦ ꯃꯣꯏꯁꯨ ꯆꯥꯔꯤ ꯀꯟꯅ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯀꯥꯏ ꯀꯥꯏꯒꯤ ꯍꯨꯏꯅꯣ ꯈꯪꯗꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯑꯃꯨꯛꯐꯥꯎ ꯎꯖꯗ꯭ꯔꯤ ꯍꯨꯏꯁꯤꯡꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯏꯅꯤ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯆꯦꯟꯅꯕꯒꯤ ꯃꯃꯥꯅ ꯄꯣꯠ ꯆꯩ ꯀꯩ ꯈꯔ ꯍꯥꯞꯅ ꯈꯣꯠꯅ ꯍꯧꯖꯤꯛ ꯇꯂꯥꯕꯤ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯑꯦꯄꯜ ꯀꯩ ꯈꯔ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯕꯤꯁꯀꯨꯠ ꯀꯩ ꯈꯔ ꯍꯥꯞꯄꯅꯤ ꯁꯪꯀ꯭ꯔꯥꯟꯇꯤꯗ ꯑꯩꯅ ꯍꯧꯕ ꯄꯤꯊꯥꯔꯣꯜꯗꯨꯅꯦ ꯃꯌꯥꯝ ꯄꯄꯥ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯑꯩꯅ ꯄꯄꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯍꯧꯔꯤꯑꯕꯀꯣ ꯑꯗꯣ ꯄꯄꯥ ꯍꯣꯏꯁꯨ ꯃꯌꯥꯝ ꯆꯠꯇꯣꯏ ꯇꯧꯔꯤ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯁꯣꯝꯗ ꯐꯤꯔꯣꯟ ꯀꯔꯤ ꯀꯔꯥ ꯇꯝꯅꯅ ꯈꯣꯠꯅꯅ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯅꯔꯤꯑꯕꯀꯣ ꯑꯗꯨꯏ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯌꯦꯡꯍꯟꯕ ꯉꯝꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩ ꯁꯤꯒ ꯄꯤꯊꯥꯔꯣꯜ ꯄꯄꯥꯒꯤꯗꯃꯛꯇ ꯄ꯭ꯔꯞ ꯍꯧꯔꯤꯑꯕꯀꯣ ngầu quá đấy Cha chị nè, lâu quá rồi nè, cha nó bắt tao không nó cày cắt gì nhở Lai na kay tan ko din. Kaya nga lai kang ko. Lai na si. Na sa ni pa mo, amo dili na kay ko. cha nó bắt tao không ꯃꯌꯥꯝ ꯃꯃꯥ ꯍꯣꯏꯁꯨ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯝꯃꯕꯅꯤꯅ ꯍꯥꯏꯗꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯂꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯃꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯈꯔ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯈꯔ ꯀꯞꯇꯨꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯏꯕꯅꯦ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯇꯅ ꯑꯗꯨꯝ खरा अदो वासे ngang ngamdre
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯁꯤꯡꯗꯨ ꯌꯥꯝ ꯍꯥꯎꯔꯦꯕꯀꯣ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯏꯂꯤꯁꯥ ꯊꯣꯡꯕꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯩꯔꯦꯡ ꯊꯣꯡꯕꯗꯨꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒ ꯀꯥꯡꯉꯧ ꯀꯔꯤ ꯀꯔꯥ ꯏꯔꯣꯝꯕ ꯀꯔꯤ ꯀꯔꯥꯗꯣ ꯂꯣꯏ ꯍꯥꯎꯋꯦꯕꯀꯣ ꯑꯩ ꯆꯤꯟꯁꯤꯒꯗꯤ ꯂꯣꯏ ꯍꯥꯎꯋꯦ ꯑꯍꯥꯎꯕ ꯑꯝꯇ ꯍꯥꯎꯇꯕ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯣꯏ ꯍꯥꯎꯋꯦꯅ ꯂꯣꯏ ꯍꯥꯏꯅꯔꯦ ꯑꯗꯣ ꯑꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯤꯖ ꯄꯤꯊꯛꯁꯦꯀꯣ ꯑꯗꯣ ꯃꯃꯥ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯕꯅꯤꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯤ ꯃꯊꯪ ꯂꯥꯛꯄ ꯌꯥꯔꯅꯦꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯣꯛ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯄꯤꯖ ꯄꯤꯊꯛ ꯃꯊꯪ ꯃꯌꯥꯝ ꯂꯥꯛꯄꯗꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯁꯦ ꯁꯣꯝꯗ ꯃꯝꯇꯣꯟ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯀ꯭ꯔꯝ ꯑꯩꯈꯣꯏ ꯅꯨꯅꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯥꯇꯣꯟ ꯗꯣꯟꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯀꯣ ꯉꯁꯥꯏꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯗꯣ ꯑꯗꯣ ꯆꯥꯅꯔꯤꯕ ꯆꯥꯛꯁꯪꯗ ꯑꯗꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯁꯛ ꯐꯖꯕ ꯍꯦꯔꯣ ꯑꯩ ꯏꯪꯃꯟꯅ ꯀꯩꯅꯣꯒꯁꯦ ꯏꯁꯥꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯤ ꯀच्चा ꯕꯗꯥꯝ ꯆꯥꯛ ꯆꯥ ꯀꯃꯥꯏꯅ ꯏꯪꯒꯗꯣꯏꯅꯣ ꯑꯩ ꯈꯪꯉꯕ ꯑꯍꯟꯁꯤꯡ ꯆꯥꯅꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯥꯡꯕꯨ ꯑꯃꯨꯛ ꯆꯥꯔꯅꯤ ꯄꯄꯥꯒ ꯃꯥꯒꯅ ꯌꯥꯝ ꯐꯖꯅ ꯑꯋꯥꯠꯄ ꯑꯝꯇ ꯌꯥꯎꯗꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯗꯅ ꯑꯩꯒꯤ ꯄꯤꯖ ꯄꯤꯊꯛꯁꯦ ꯐꯖꯅ ꯇꯧꯕꯤꯔꯝꯃꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ